ꯅꯠꯇ꯭ꯔꯣ ꯑꯩ ꯎꯍꯧꯗꯕꯅꯦ ꯃꯁꯛ ꯑꯁꯤꯒ ꯈꯔ ꯉꯥꯏꯔꯝꯃꯨꯀꯣ 이카이 강남이지 얌레이자네 너마이 징두부 카이라 반자노네 농둥시다 농시바 사바 미기 말하다 농아이 칸바 노지네 보라 커라 프랍 앞설레라 마양 틸라가리 인범나 뿌 노트북이와 아유 방과 시어도 유 덕분에 그야 누아이래요 사랑해 방게 나로 바르고 구하면 사랑 안 불어 사 클래스 2 불안비 사 클래스 불안비 불안비 나 불안비 다모 야 뭐? 가자 나 이미 잘했어. 이미 잘했어. 만남 시디야. 나오시. 해나. 이거 뭐? 난땅 아이코. 하고로. 세, 누가 뭐지? 용봉당 삼아 뭐지? 시시랑 직장사. 에이, 내 레까지 마마 레까 이거 치. 어이 세, 나오시. 너 또노해 너 저제 너희 카 와 ai kiêng đàn thì phải thòng nga đấy cái kia cục chuối đó tầm ai lối khang ngon rồi ô mà cái khang ngoài siêu ta rẻ 세, 나가는 시야리. cái cắn rồi ô cái cắn rồi ai 네. ta cô cái cắn rồi cô 에이, 이까 이거 치리. 레까지 마마. 이반이도 서만 숨내를 사이로. 반드시 구해야 누시나라 이제. 야다 또이니 코시주 마용 반드리 너희 姐妹반 강다부들아. 오해로 망아래디. 아들 셔부디 ꯑꯩꯈꯣꯏ ꯇꯥꯃꯣꯗ ꯑꯣꯏꯅ ꯃꯌꯨꯝ ꯄꯥꯟꯍꯜꯂꯁꯦ. ꯑꯗꯨꯒ ꯑꯩꯈꯣꯏ ꯕꯥꯅꯤꯁꯨ ꯌꯨꯝ ꯄꯥꯟꯅꯕ. 코시두나 노이네 아마다 유몽 빨라디 머리 마타옹 통나니 아두네는 뚱다 몽엄 따로이다 너희 姐나 머로 마 ꯑꯩꯈꯣꯏ ꯇꯥꯃꯣꯅ 머로 마 ꯑꯩꯁꯦ ꯂꯩꯀꯥꯏ ꯅꯨꯄꯥ ꯀꯣꯏꯌꯦꯅ ꯑꯩꯈꯣꯏ ꯃꯥꯅꯁꯨ ꯉꯥꯡꯕꯗ ꯂꯣꯏꯔꯦ. ꯑꯩ ꯁꯥꯎꯔꯦ ꯅꯨꯄꯥ ꯑꯇꯣꯞꯄꯗ ꯊꯣꯛ ꯂꯥꯎ ꯆꯦꯟꯖꯈꯤꯖꯅꯤ. ꯅꯪ ꯑꯩꯈꯣꯏ ꯇꯥꯃꯣ ꯇꯥꯖꯍꯧꯖꯅꯤ. ꯑꯁ ꯑꯗꯨꯏ ꯇꯥꯍꯟꯒꯨꯝꯁꯤꯗ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯅꯣꯏ ꯇꯥꯃꯣꯏ ꯃꯑꯣꯡꯗꯣ ꯉꯁꯤ ꯐꯥꯎꯗ ꯅꯣꯏ ꯇꯥꯃꯣ ꯊꯦꯡꯅꯕꯗ ꯉꯛꯁꯦ ꯅꯣꯡꯈꯠꯂꯕꯨꯛ ꯆꯠꯄ ꯉꯝꯗ꯭ꯔꯤꯅꯤ ꯑꯗꯨꯗ ꯈꯪꯗꯦ ꯅꯪ ꯑꯩ ꯄꯨꯔ ꯆꯠꯄ ꯉꯝꯒꯗ꯭ꯔꯥ? ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯗꯤ ꯑꯩ ꯑꯇꯣꯞꯄꯗ ꯆꯦꯜꯂꯅꯤ. ꯑꯩꯅ ꯊꯣꯏ ꯊꯣꯏ ꯉꯥꯏꯈꯣꯒ ꯉꯥꯏꯈꯣꯃꯦ 따무자. Xong cái kia đó 아스, 나때다. 와암다 한게 더우바네. cây 와노 따무자우가 좀 짭미나봐 누파도. itu cái dorge 마세 아이나 탱나봐 구딩기 융어가 옹누라 좀 레이. 마시부 손노 녹더브라. 마시 타모이나 까이라보다 맨제미네벨 레이터보다기 안가고 쌈마나라바니 마시 웅두노 뜰레 강제다 사이언티스트 온도로바 까이노 ngaiko nang ga iga thengna ko dingi nang mai wa dang do le ko nang gi phai dagi he mai wa khan le zalo 아스, 간데다. nungsine nungsire dina tamo isina nungsibi masya tamo yam tiga kaya bani ko
ꯁꯦꯟ ꯇꯥꯟꯕꯅ ꯃꯈꯟꯕ ꯅꯨꯄꯤ ꯊꯤꯕꯅ ꯈꯪꯗꯕ ꯁꯦꯟ ꯇꯥꯟꯕꯅ ꯃꯈꯟꯕ ꯅꯨꯄꯤ ꯊꯤꯕꯅ ꯈꯪꯗꯕ ꯑꯩ ꯁꯦꯟ ꯄꯥꯏꯗ ꯀꯅꯥꯝ ꯈꯪꯗꯕ ꯃꯥꯜꯂꯦ ꯁꯦꯟ ꯇꯥꯟꯕꯅ ꯃꯈꯟꯕ ꯑꯩ ꯁꯦꯟ ꯄꯥꯏꯗ ꯀꯅꯥꯝ ꯈꯪꯗꯕ ꯃꯥꯜꯂꯦ ꯑꯣꯖꯥ ꯍꯥꯎ ꯅꯨꯄꯤ ꯂꯥꯛꯑꯦ ꯇꯨ ꯅꯨꯄꯤ ꯌꯥꯎꯔꯛꯈ꯭ꯔꯕꯣꯅꯤ ꯉꯥꯛꯇꯪ ꯅꯨꯄꯤ ꯂꯛꯅꯕꯁꯤꯗ ꯆꯌꯦꯠ ꯈꯣꯏꯌꯦꯠꯅꯗꯅꯕ ꯅꯈꯣꯏ ꯃꯌꯥꯝ ꯌꯦꯠꯃꯟꯗꯅ ꯀꯩꯅꯣ ꯅꯨꯄꯤ ꯊꯤ ꯈꯪꯗ꯭ꯔꯤꯁꯦ ꯇꯥ ꯆꯥꯎꯕꯁꯨꯕ ꯂꯥꯛꯑꯔꯣꯏꯗꯕꯅꯤ ꯉꯁꯤꯗꯤ ꯉꯥꯏꯒꯦ ꯌꯥꯎ ꯉꯥꯏꯔꯛꯑꯗꯤ ꯂꯥꯛꯇꯦ ꯇꯥ ꯆꯥꯎꯕꯁꯦ ꯑꯣꯖꯥ ꯇꯥꯆꯧꯕ ꯂꯥꯛꯏꯅꯤ ꯇꯥ ꯆꯥꯎꯕ ꯂꯥꯛꯑꯦ ꯑꯁ ꯑꯩꯉꯣꯟꯗꯅ ꯂꯨꯄꯥ 10 ꯂꯨꯄꯥ 10 ꯑꯩꯉꯣꯟꯗ ꯌꯥꯎ ꯂꯨꯄꯥ 10 ꯅꯨꯋꯥ ꯉꯥꯡꯒꯅꯨꯀꯣ ꯑꯩ ꯊꯣꯛ ꯇꯧꯒꯦ ꯉꯁꯤ ꯈꯪꯉꯦꯗꯅ ꯑꯩꯉꯣꯟꯗ ꯂꯨꯄꯥ 10 ꯌꯥꯎꯔꯤꯀꯣ ꯇꯥ ꯆꯥꯎꯕ ꯇꯥꯆꯧꯕ ꯉꯁꯥꯏꯗꯤ ꯇꯥꯆꯧꯕ ꯀꯥꯏꯖꯔꯝꯃꯤꯅꯤ ꯅꯣꯏꯗꯤ ꯑꯩ ꯀꯔꯤ ꯉꯥꯏꯕ ꯇꯥꯆꯧꯕ ꯉꯁꯤꯗꯤ ꯅꯅꯥꯎ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯌꯥꯕꯤꯒꯗ꯭ꯔꯣ ꯍꯥꯏꯌꯨꯅꯦ ꯌꯥꯕꯤꯗꯕ ꯇꯧꯅꯨꯀꯣ ꯍꯥꯏꯌꯨꯅꯦ ꯑꯩ ꯇꯥꯏꯅꯤꯅꯦ ꯇꯥꯆꯧꯕ ꯉꯁꯤꯗꯤ ꯇꯥꯆꯧꯕꯒꯤ ꯀꯣꯟ ꯑꯉꯥꯡꯕꯁꯤꯗ ꯌꯥꯎꯔꯤꯁꯦ ꯅꯅꯥꯎ ꯑꯩꯈꯣꯏꯗꯤ 3 ꯈꯛꯇꯅꯤ ꯀꯣ ꯂꯨꯄꯥ 10ꯒꯤ 3 ꯇꯧꯕꯤꯔꯝꯃꯣꯕ ꯆꯨꯝꯃꯤ ꯑꯗꯣ ꯌꯨ ꯊꯛꯄꯅ ꯍꯛꯆꯥꯡ ꯐꯕꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯃꯤ ꯁꯪꯒꯣꯝ ꯊꯛꯄꯅ ꯃꯌꯥꯡ ꯀꯪꯕ ꯃꯤꯗꯒꯤ ꯆꯥꯎꯊꯣꯛꯍꯟꯕ ꯉꯝꯃꯤ ꯑꯗꯣ ꯊꯛꯀꯗꯕꯅꯤ ꯌꯨ ꯊꯛꯀꯗꯕꯅꯤ ꯑꯗꯣ ꯇꯥꯆꯧꯕ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇꯗꯤ ꯁꯤ ꯈꯛꯇꯅꯦ ꯂꯨꯄా 10 ꯁꯤꯗ ꯀꯩꯗꯧꯕ ꯇꯥꯆꯧꯕ ꯉꯁꯤꯗꯤ ꯅꯅꯥꯎꯗ ꯃꯤꯅꯨꯡꯁꯤ ꯑꯝꯇ ꯅꯨꯡꯁꯤꯕꯤꯔꯝꯃꯣꯕ 3 ꯈꯛꯇ ꯄꯤꯕꯤꯔꯝꯃꯣ ꯇꯥꯆꯧꯕ ꯑꯁ ꯅꯣꯏ ꯇꯧꯗꯕꯗ ꯐꯩꯅ ꯇꯣꯔꯦꯅ ꯁꯦꯔꯥꯡꯅ ꯇꯣꯔꯦꯅ ꯇꯥꯆꯧꯕ ꯅꯅꯥꯎ ꯀꯔꯤꯝ ꯂꯩꯇ ꯇꯧꯖꯕꯅꯤ ꯇꯥꯆꯧꯕ ꯇꯧꯕꯤꯔꯝꯃꯣ ꯇꯥꯆꯧꯕꯁꯦ ꯀꯣꯟ ꯄꯨꯕ ꯍꯥꯏꯗꯤ ꯅꯣꯏ ꯍꯥꯏꯔꯛꯇꯦꯀꯣ ꯑꯗꯣ ꯅꯉꯣꯟꯗꯗꯤ ꯍꯥꯏꯗꯣꯛꯑꯅꯨꯀꯣ ꯀ꯭ꯋꯥꯏ ꯀꯣꯟ ꯊꯥꯡꯗꯣꯔꯣ ꯍꯥꯏꯗꯣꯛꯆꯔꯣꯏ ꯅꯅꯥꯎ ꯍꯥꯏꯗꯣꯛꯆꯔꯣꯏ ꯇꯥꯆꯧꯕ ꯈꯤꯇꯪ ꯌꯥꯝꯍꯟꯕꯤꯌꯨꯕ ꯑꯔꯣꯏꯕꯩꯗꯨꯗꯤ ꯈꯤꯇꯪ ꯌꯥꯔꯦ ꯋꯥꯒꯗꯕꯗꯤ ꯅꯨꯡꯉꯥꯏꯔꯦ ꯌꯨ ꯊꯛꯀꯗꯕꯅꯤꯀꯣ ꯑꯗꯣ ꯅꯣꯏ ꯑꯩ ꯃꯍꯨꯠ ꯁꯤꯜꯂꯒ ꯅꯣꯏ ꯍꯥꯟꯅ ꯁꯤꯕ ꯑꯣꯏꯔꯣ ꯑꯣꯏꯖꯒꯦ ꯇꯥꯆꯧꯕ ꯅꯨꯡꯉꯥꯏꯔꯦ ꯇꯥꯆꯧꯕ ꯀꯔꯤ ꯆꯠꯁꯤ ꯑꯗꯨꯅꯤ ꯏꯃꯥ ꯑꯩꯈꯣꯏꯁꯨ ꯐꯅꯌꯥꯝ ꯀꯟꯅꯗꯤ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗ ꯂꯧꯕꯤꯗ꯭ꯔꯦꯃꯤ ꯏꯃꯥꯅꯁꯨ ꯍꯥꯏꯒꯦ ꯅꯈꯣꯏꯁꯨ ꯈꯔ ꯍꯥꯏꯔꯛꯑꯣ ꯅꯨꯄꯤꯁꯦ ꯃꯊꯟꯇ ꯅꯠꯇꯦ ꯅꯈꯣꯏꯕꯨ ꯃꯥꯒ ꯅꯨꯄꯤ ꯑꯃꯠꯇ ꯈꯪꯅꯍꯟꯕ ꯉꯝꯔꯣꯏꯗ꯭ꯔꯣ ꯑꯁ ꯏꯃꯥ ꯅꯨꯄꯤꯕꯨꯗꯤ ꯌꯥꯝ ꯂꯩꯅꯤ ꯃꯥꯅ ꯌꯥꯗꯕꯩ ꯋꯥꯅꯤ ꯃꯥꯗꯤ ꯌꯨꯗ ꯁꯨꯝ ꯂꯩꯁꯨꯗꯅ ꯂꯩꯔꯦ ꯈꯪꯗꯦ ꯅꯈꯣꯏꯅꯅꯦ ꯐꯅꯅꯕ ꯍꯣꯠꯅꯔꯛꯑꯣ ꯍꯣꯏ ꯏꯃꯥ ꯑꯩꯈꯣꯏꯅ ꯐꯅꯅꯕ ꯁꯤꯟꯕꯩꯗꯨꯅꯤ ꯏꯃꯥ ꯐꯔꯦ ꯏꯃꯥ ꯆꯠꯂꯨꯈꯤꯒꯦꯀꯣ ꯍꯣꯏ ꯏꯃꯥ ꯂꯥꯛꯑꯣ ꯇꯥꯎ ꯑꯣꯏꯒꯗꯕ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯏꯃꯥꯅꯁꯨ ꯅꯪ ꯌꯨꯝ ꯄꯥꯜꯂꯅꯕ ꯑꯩꯉꯣꯟꯗ ꯂꯣꯏꯅꯃꯛ ꯁꯤꯟꯅꯔꯕꯅꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤꯗꯃꯛꯇ ꯅꯪꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯕꯗꯤ ꯑꯩꯁꯨ ꯄꯥꯝꯗꯦ ꯅꯪ ꯆꯠꯀꯗꯕ ꯂꯝꯕꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯃꯌꯥꯝ ꯋꯥꯠꯂꯤ ꯍꯦꯟꯊꯣꯏꯕꯤꯅꯁꯨ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯅꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯂꯣꯏ ꯍꯥꯏꯔꯛꯑꯕꯅꯤ ꯅꯪ ꯑꯃꯨꯛꯇꯪꯗꯤ ꯎꯅ ꯊꯣꯛꯄꯅ ꯐꯅꯤ ꯑꯃꯨꯛꯇꯪꯗꯤ ꯎꯅꯅꯕ ꯇꯧ ꯍꯦꯟꯊꯣꯏꯕꯤꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎ ꯅꯪꯁꯨ ꯅꯨꯡꯁꯤꯕꯒꯤ ꯑꯋꯥꯕ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯅꯨꯡꯁꯤꯕꯒꯤ ꯆꯩꯅꯥ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯋꯥꯕꯅ ꯅꯨꯡꯁꯤꯕ ꯀꯥꯏꯅꯕꯒꯤ ꯃꯥꯅ ꯋꯥꯕꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯣ ꯅꯪꯅ ꯈꯪꯕꯤꯗꯕꯅꯤ ꯇꯥꯆꯧꯕ ꯊꯕꯛ ꯁꯨꯔꯤꯔꯣ
ꯊꯕꯛ ꯁꯨꯔꯝꯃꯤꯔꯣ? ꯑꯩ ꯊꯕꯛ ꯁꯨꯔꯤꯃꯤꯅ ꯑꯩꯁꯨ ꯊꯕꯛ ꯁꯨꯕ ꯅꯠꯇ꯭ꯔꯗꯤ ꯅꯪꯒꯤ ꯅꯨꯃꯤꯠꯇꯨꯗ ꯆꯤꯡ ꯀꯥꯕ ꯎꯔꯕꯣ? ꯊꯕꯛ ꯁꯨꯕꯒ ꯍꯩꯕ꯭ꯔꯣ ꯇꯥ ꯆꯥꯎꯕꯁꯤꯕꯣ? ꯀꯩꯕ? ꯑꯗꯣ ꯇꯥ ꯆꯥꯎꯕꯒꯤ ꯌꯨ ꯑꯉꯥꯎꯕꯤ ꯌꯣꯟꯕꯗꯣ, ꯁꯪꯒꯣꯝ ꯑꯉꯥꯎꯕꯤ ꯌꯣꯟꯕꯗꯣ, ꯑꯗꯨ ꯇꯣꯛꯑꯕꯣ? ꯁꯪꯒꯣꯝ ꯑꯉꯥꯎꯕ ꯌꯣꯟꯕꯁꯨ ꯇꯣꯛꯑꯦ, ꯌꯨ ꯊꯛꯄꯁꯨ ꯇꯣꯛꯑꯦ. ꯇꯥ ꯆꯥꯎꯕꯁꯤ ꯃꯔꯝ ꯌꯥꯝ ꯃꯣꯛꯑꯝꯃꯦꯗ. ꯑꯩ ꯌꯨ ꯊꯛꯄ ꯇꯣꯛꯈ꯭ꯔꯦ. ꯑꯗꯣ ꯇꯥ ꯆꯥꯎꯕꯁꯦ ꯑꯗꯨꯃꯥꯏꯅ ꯃꯔꯝ ꯃꯣꯛꯑꯝꯃꯗꯤ ꯇꯥ ꯆꯥꯎꯕꯅ ꯉꯥꯎꯖꯕ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯗꯣ, ꯍꯥ? ꯑꯗꯨꯗꯣ ꯑꯃꯗꯣ ꯅꯠꯇ꯭ꯔꯕꯁꯨ ꯅꯪ ꯌꯥꯏ ꯀꯩꯅꯣ. ꯃꯁꯥꯁꯤꯒ ꯆꯠꯍꯦ. ꯀꯂꯤꯗ ꯁꯛ ꯐꯖꯕꯁꯤ ꯄꯥꯞꯀꯤ ꯃꯁꯛ. ꯅꯠꯇꯦ ꯏꯆꯦ, ꯍꯧꯖꯤꯛꯕꯨ ꯅꯆꯥꯅꯨꯄꯥꯗꯣ ꯏꯟꯍꯜꯂꯛꯄ ꯌꯥꯗ꯭ꯔꯣ? ꯏꯕꯦꯝꯃꯁꯤ ꯅꯨꯡꯁꯥ ꯃꯔꯛꯇ ꯄꯨ ꯂꯥꯛꯏꯁꯤꯕꯨ. ꯑꯁ ꯈꯪꯗꯦꯗ ꯃꯥꯒꯤ ꯋꯥꯁꯦ, ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯛꯇ ꯂꯩꯇꯦ. ꯃꯥ ꯉꯥꯡꯅꯗꯧ ꯁꯔꯨꯛꯄꯨꯗꯤꯅꯦ ꯏꯃꯥ ꯏꯆꯥꯅ ꯍꯦꯛꯇ ꯄꯨꯔꯛꯏꯁꯤꯅꯦ. ꯐꯔꯦ ꯐꯔꯦ ꯐꯔꯦ. ꯑꯗꯣ ꯏꯕꯨꯡꯉꯣ, ꯏꯇꯩꯃꯗꯤꯅꯦ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯒꯤ ꯆꯦꯡ ꯑꯝꯇ ꯂꯩꯇꯦ. ꯅꯪ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯗꯣ ꯌꯥꯔꯗꯤ ꯈꯔ ꯂꯣꯏꯁꯤꯟꯕꯤꯌꯨ. ꯌꯥꯅꯤ ꯌꯥꯅꯤ, ꯅꯪꯅꯅꯕ ꯄꯤꯖꯒꯦ. ꯍꯣꯏ ꯍꯣꯏ. ꯍꯦꯛꯇ ꯂꯥꯛꯄꯤꯌꯨ ꯌꯥꯅꯤ. ꯑꯗꯣ ꯏꯆꯦ, ꯑꯩꯈꯣꯏ ꯏꯕꯨꯡꯒꯤ ꯁꯅꯥ ꯁꯨꯕꯗꯨꯕꯨ ꯀꯝꯗꯧꯔꯤꯒꯦ? ꯁꯅꯥꯒ ꯁꯨꯗ꯭ꯔꯦ. ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯛꯇ ꯂꯩꯇꯦ. ꯀꯗꯥꯏꯒꯤꯅꯣ ꯃꯃꯥꯟꯅꯕ ꯄꯪꯂꯥꯛꯇ ꯂꯥꯛꯏ. ꯐꯩ ꯈꯪꯗꯦ ꯐꯠꯇꯦ ꯈꯪꯗꯦ ꯄꯥꯛꯆꯠꯇ ꯆꯠꯂꯤ. ꯑꯗꯣ ꯏꯕꯨꯡꯉꯣ, ꯅꯪꯅ ꯊꯦꯡꯅꯔꯗꯤꯅꯦ ꯃꯥꯕꯨ ꯒ꯭ꯌꯥꯟ ꯇꯥꯅꯅꯕ ꯈꯔ ꯉꯥꯡꯉꯣ. ꯍꯣꯏ ꯍꯣꯏ ꯏꯆꯦ, ꯑꯩ ꯍꯥꯏꯒꯦ. ꯑꯗꯣ ꯍꯌꯦꯡꯁꯦ ꯑꯩꯒꯤꯗ ꯀꯣꯏꯊꯣꯛꯎꯔꯣꯅ ꯑꯝꯇ ꯍꯥꯏꯕꯤꯌꯨ. ꯍꯣꯏ ꯑꯩ ꯍꯥꯏꯒꯦ. ꯐꯅꯤ ꯐꯅꯤ ꯏꯆꯦ. ꯍꯥꯏꯅꯔꯤꯉꯩꯗ ꯂꯥꯛꯄꯨ ꯂꯥꯛꯑꯦꯅꯦ. ꯑꯩꯅ ꯉꯥꯏꯍꯥꯛ ꯏꯟꯒꯦ ꯍꯥꯏꯔꯒ ꯃꯊꯧ ꯌꯥꯝ ꯂꯩꯇꯦ ꯍꯦꯛꯇ ꯏꯜꯂꯦꯃꯦ. ꯊꯕꯛ ꯂꯣꯏꯔꯒ ꯅꯪꯅ ꯍꯧꯖꯤꯛꯇ ꯑꯆꯨꯝꯕ ꯁꯥꯔꯤꯕꯅꯤꯅꯦ ꯂꯥꯛꯑꯒ. ꯌꯥꯏ, ꯆꯠꯂꯝꯃꯣ. ꯑꯩ ꯂꯣꯏꯔ ꯄꯣꯔꯛꯑꯒꯦ. ꯆꯠꯂꯝꯃꯣ. ꯌꯥꯔꯦ ꯏꯆꯦ. ꯏꯕꯨꯡꯉꯣ, ꯏꯆꯦꯒꯤꯗꯣ ꯂꯣꯏꯁꯟꯕꯤꯌꯨꯀꯣ. ꯍꯣꯏ ꯏꯆꯦ. ꯃꯦꯂꯦ, ꯀꯔꯤꯅꯣ ꯅꯪ ꯇꯧꯔꯤꯁꯦ? ꯅꯠꯇꯦ, ꯅꯨꯄꯤ ꯃꯆꯥꯗꯨꯒꯤꯗꯃꯛꯇ ꯅꯪꯒꯤ ꯅꯄꯨꯟꯁꯤꯗꯣ ꯃꯥꯡꯍꯜꯂꯒꯦ ꯍꯥꯏꯔꯤꯔꯣ? ꯅꯈꯨꯠꯅ ꯍꯩꯇꯕꯁꯨ ꯅꯠꯇꯦ, ꯉꯥꯎꯆꯠꯅꯗꯨꯅ ꯂꯩꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣꯕ? ꯅꯪꯁꯦ ꯅꯠꯇꯕ ꯆꯤꯟꯖꯥꯛꯀꯁꯨ ꯌꯥꯝ ꯆꯥꯔ ꯃꯥꯜꯂꯦꯅꯦ. ꯍꯧꯖꯤꯛꯇꯁꯨ ꯏꯆꯦꯅ ꯇꯝꯂꯝꯃꯤ. ꯀꯥꯟꯅꯗꯦ ꯏꯕꯨꯡꯉꯣ, ꯉꯥꯎꯆꯠꯅꯔꯨꯅꯨ. ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯍꯣꯡꯅꯅꯕꯅꯦ ꯅꯪꯒꯤ ꯁꯅꯥ ꯁꯨꯐꯝ ꯗꯨꯀꯥꯟ ꯑꯃ ꯍꯥꯏꯅꯁꯤ. ꯅꯪ ꯍꯌꯦꯡ ꯑꯩꯈꯣꯏꯗ ꯁꯣꯏꯗꯅ ꯂꯥꯛꯎꯀꯣ. ꯀꯔꯤꯅꯣ ꯅꯪꯅ ꯅꯃꯥꯏ ꯍꯨꯠ ꯂꯩꯗꯅ ꯂꯩꯔꯤꯗꯨꯕꯨ? ꯅꯪ ꯁꯣꯏꯗꯅ ꯂꯥꯛꯎꯀꯣ. ꯁꯦ ꯂꯥꯛꯑꯣ, ꯁꯤ ꯊꯥꯡꯖꯤꯟꯁꯤ ꯂꯥꯛꯑꯣ. ꯀꯥꯟꯅꯗꯕꯅꯤꯅꯦ ꯏꯕꯨꯡꯉꯣ. ꯁꯦ, ꯀꯥꯟꯅꯗꯦꯅꯦ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗꯕ ꯃꯥꯟꯕ.
가자. 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 뭐 민지 농당지 좀 떠잖아. 아이 나가 지금 맛이 빰다버가. Hay mà, khơi bún ngon này mi, mới bảo mua, ít bún ngon này mi, hay mà mang liền này, cái đồ nóng bún ngon rồi, thôi là cái này nó bao ít, mà ta sụp đi được thì, tôi cũng chỉ nung đắng xí ta, phải, hay mà, biếng mà, thà ra, hay, khơi bún ngon mang liền đi này, mấy phút thôi rồi, mấy phút thôi rồi biếng mà, mấy ốc xí cô, ngoài đấy, phải tiếc cái đấy, 나 이때 거 있어야 돼. 아, xí, 그래, 띵 cái đó tôi Dạ, làm sang là có cái này, mấy này chục, là mấy thì chục, làm mấy tắm chục. một cô cái đồng thì sẽ mấy được hết không thuộc cái đó. Su rồi. Phải 가도. cái đâu mấy ông sang ta. anh ta sang bây giờ quay về mà số của bị tôi nó trâu. 아이 쌍가로. 아침 보이네 이나 이제. 아이 타박도 해. phải mỗi bảo mỗi phải sang được sang đâu mà đâu cô này. Hay mà nãy cái nó tốt chậm lên đấy cô. 마 뚱아 비고. 까리 미아우도 번. 아이 게임 레럭때 아이는 시즌나 보기 피로 나모 아까이 ngak더니 마. 아이 타박도 해. 아이 타박도 이모 헛미는 신레람. 앙앙디. ꯑꯉꯥꯡꯗꯤ ꯇꯨꯝꯈ꯭ꯔꯦ ꯍꯧꯖꯤꯛꯇ ꯁꯨꯝꯃꯝꯕꯅꯦ 아이 짱라마다 야들 싹함 레이트라. 싹이다 싹이라. Sang tôi sẽ không tâm mấy. 누가 비에까 좀 누구서. cái này mà hay hả? Ai không để mà phải mà đang làm đó. Một bảo hoa, đang đi đó nó xịt, thì sẽ mình bằng cái đó là cái sẽ tăng rồi này, cái sẽ ông tiếp tục sân bị độ sẽ cari mà ai mà cari nó không để đó đâu thì sẽ ngang thì sẽ ai ai gì nè, ai không phải đâu thì cái cari mà của đây hai cái phát đỏ thì làm cái gì này sẽ chịu thì nó cắt chặt ăn cái này chịu không nói gì lại đó sẽ chỉ ai là cari nó cắt chặt ăn bị nó cái này sẽ ꯆꯥꯟꯕ ꯍꯥꯏꯕꯁꯤ ꯂꯦꯞꯄ ꯌꯥꯗꯕꯅꯤ ꯄꯥꯟ ꯀꯥꯞ ꯑꯩꯅ ꯇꯧꯔꯤꯁꯤꯁꯨ ꯇꯥꯗ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡꯉꯣ ꯃꯥꯡꯂꯦꯝ ꯂꯥꯛꯑꯦ ꯍꯥꯏꯅ ꯇꯥꯏꯅꯦ lại bụng ngang lại ꯍꯣꯏ ꯑꯗꯨ ꯇꯥꯗ ꯏꯕꯨꯡꯉꯣ ꯃꯥꯡꯂꯦꯝꯒ ꯅꯣꯡꯃꯇꯪ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯔꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯖꯕꯗꯨ ꯄꯥꯝꯖꯈ꯭ꯔꯦꯗ ꯇꯥꯗ 오 그리 야드니 붕어 따하더라고서 농무 샤르가 로이래 안가랑들 락다 가이리야 봐 마기 타박 두고 아묵장 너무 많더래 되고 하이비리시보 다다 망냄지 아이코이 군치다 좀 리행드나 좀 레비라니 ꯍꯣꯏ sini mani mo yango magi thabak sidine imai pe ma khoina khangpo na te da isa nupi duna ne ada muk chang thok ka changjin ga se lamna na leiningra ba ada ne isa nupi ne yadre changa no haire mai thang tu sida tawro ye ada sum mapu manai sidi moi matai manau gi wa ni da khoina khangu po na tre da ada ida ne ibungo hoina sa ising ma sa da na khangna si haibedo yam pha ba wa ni dei ma su yaninge ba ada ai gi iya nupa sina tawri ba thabak se 찐그라바 마기 타박시 영어 한덕분에 따따지 따라니 토이 레이니 하이디 따라니 토이 아도 아이네 이마 하이비 마 야만드라네 이붕어 따리 니pan 레이스다 따따도 하이분에 예 야디 마 따라니 토이 막 레이니 예 따따시 아도기 찐토가 찐진게 이마 아이고 뭐 타박시디 거기는 강배잖아 대고 영어 알라 거기다 꼬이는 애라 안는데 거기는 강배잖아 대고 꼬이는 애라 안는데 마니 아도 영어 너희는 싹사라 마사민나 세도 얌 파바와니 아도 코나 칸나르시고 아코이시 얌 찔라바 ngasi세 아코이 챵라게고 까이노 뭘 봐봐 미도 우나 호라 로이 챵나시 려고 거이 붕어 거 따따따라니 토이 호이네 그노 따라다 무시부 오이도리버네 예 오이니 붕어 떨고도 이자니 혹시 이때 문에 하이름이도 우레드나 하도가 살미 빠두나 타지기 마빠나 타박 tatpa kaina hoine adu itei bena namatla hai dudi hoine tolko doi puni dada soida to puni che nupa se manglem haru nupa do yaung indori be kanum tori mai si hoine madu su khana biye yaung soi indori madu dada mana thabak tatpa harami do madu wa madi manung de soida le ngoni dada
ꯃꯗꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯥꯅꯦꯕ. ꯈꯪꯈꯤꯅꯤ ꯋꯥꯅꯨꯡꯗ ꯋꯥ ꯑꯃꯗꯤ ꯂꯩꯇꯥꯗ ꯑꯩꯈꯣꯏꯅ ꯃꯤꯅꯝꯕꯗꯤ ꯌꯥꯔꯣꯏ ꯅꯣꯡꯃꯗꯤ ꯈꯪꯈꯤꯅꯤꯗꯅ ꯂꯩꯀꯥꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯣꯏꯗꯅ ꯇꯥꯔꯛꯈꯤꯅꯤ ꯊꯕꯛꯇꯨꯕꯨ ꯌꯥꯔꯣꯏꯗ꯭ꯔꯥ? ꯊꯕꯛ ꯑꯩꯗꯤ ꯕꯦꯡꯒ꯭ꯂꯣꯔꯗ ꯇꯥꯃꯣꯅ ꯍꯥꯟꯅ ꯇꯧꯔꯝꯕ ꯊꯕꯛꯇꯣ ꯌꯥꯔꯣꯏ ꯇꯥꯃꯣꯗꯤ ꯃꯄꯥꯟꯗ ꯆꯥꯎꯔꯛꯄꯅꯦ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯩ ꯑꯥꯗ ꯂꯩꯔꯛꯄꯅꯦ ꯈꯪꯅ ꯆꯥꯟꯅꯕꯒ ꯑꯝꯇ ꯂꯩꯇ꯭ꯔꯣ? खरा ngang na khona tawraga thabak tum tang hanjalawraga di ngang khra phoni nangsu tani yaroi di yaroi yadaw leire dine ai na hana chatla tawrani yum palaga khoi da sumai sum leire ise phana di kuire ai su hongna bi matung ina tamo hoida lepham thoktra haibi wan nang Bangalore da yam lai bai wani ne Bangalore yam lai ninge ba chatlo leiru ro ya nungai bani no sai khunggang sida ai ji yam lai ning bai mawong ni ne ningwa ma wani na si yawong ila lai ba si ai yam nungai ram kadro mi tani tamo ta ke ta janu anga mana hut pagi ai do akon chang chang ga hairamam Kaino, cha kam ta cha drama ne, aingonda saurabo. ada thabak to oidrabanina sida khoi pabunga tanaraga kaino bus rata tara ma leiraga hudokna bana phatra Driver, ada ju driver, sida ju driver oira bunsi sum len bai mawong da leiri ne. kaino haisibo tamona nahange ada to kuina leiri dubu driver ra Driver oi baduna bu, luhong bagi matam khara sida lakpa sida thabak lau thok mi si. tamo kaino Siguro. Nangi likto kaya na saba ne. ai liksiro tamo azabra Zai. mohor manga khoi pabunga sabi bane Talo thro yengi. lok thoktra su dum yengo kaino Aina nangi na bom sabi jira ina khanba. asengwero tamo ado sigilik sidi thani gi sadrem bi pareng habido adudagi design anau lok thoga sabane ba ado tamo na sabi gi hairgadi ngangoi pareng doi sabiyo Dong talo thro yengi. fazadra Fazai ni. yam fazabane Adudi si hana kai thoba tab.
다 스탄 권정지 TV다 이제 싹 고영 한거랍네. 쏴 누르랍니 그이노. Cây to. Không biết 어. Thôi body kêu kìa. Thôi body khăn sâu rồi. 아스, 이따오. 어디 와리도 쌍그래다. 아이씨 숨 레이라니. 아다 묵상하러. 아도 아이 지나온다. 그냥 갖다 따나게 라이니. Anh kể thì lấy được à? Dạ này. Ông mà tiếng bằng gì? 한닥시 시엔 tum기 피밤지 파파트리니 다윈 강마얌지가 나 거기 타즈기 루홍고다 뭐해 바나 사비럭분이나 사나움과 하피레이 마치 이까이 토겐도 보니 마치 그 야목 통게되게도 떠나게 땡비 CD 산점이 빠래. 어디 마야 해 Anh 수능 사기. 마탐디 꾸이래. 후직디 그야무터 까이바 야가다노 칸디. CD 건성어서 없는 부들이 강하라. 야이데 떠나 파이해도 아이 론예 아도 아이 하잉세 락바야바나 트리다 야네 소전하고요. 파리아도 아이 목 없으나 그 하잉 락서 아 뱅글로르기 사나호나 부탁나가 swayda kai thomadi yam hen oijagadaबनी nupigi mak samdagi sana he kai thokpi bhaibasi nungaitedana hoida nupi manu yadi kasu kaideda 강대 있다 나는 도고 떠로 한닥시 시엔 tum 피밤 얌 파트레버 아든 또 돼야 되버니 아이 살레 따우 낭 판다 또 셀레 저글레티 하유하더라 라이르가 라이르 하유하더라 Tamo kaidoorage? 그래서 왜 이렇게 너 dumil해요 세 낭기 릭세 낭는 낭 따기 럭토 송야 야기다 릭세 낭는 럭토 야기다 이 말은 마치 에이 강해 세 낭기 세 낭기 릭세 cái đâu là cái nồi cái nó ura thằng mi ta đi cái đó 따게 나눠잖아 thì mà tao nó tập nó ngang nó phải già tập rồi cái đâu là cái sao sao nồi bỏ có gì đâu đi 너에게 묵는 뻔 뭐야 다봐 막할라 가이긴 멜레이도 아두랑 같이 에이 바둑 다 그다음에 이건 미래더라 아루 빠따 무생시나 아이고 미미 망쳐 벌리게 이노 시가야 하는 사번에 시길렉시 가야 하는 사번에 하면은 모홀망아 사 모호르망아 꼬리기 아루 빠세 시 모호르망아 길릭 아이고 아빵 뭐 세림 내봐 아이고다 아빵 뭐 세림 내봐 너희 아루 빠따오 그래 아울 보내나 아이고다 랑타가 아이고 아빵 뭐 세림 내봐 막할라 가이기 천하 사번 멜레이도 레름드디 아이가 시가리 오령머니 나사누 비세 시바오 타자드레바이 막내 Yae tamo, adumani imai pada di ngambi kano. Tamo na mele hai banu bado. Mana sa bani sigilikse. Thaza jaga mo na hom. 시대 팜는을 내야 미니 멜레이 아이 낭부 티를 내보니 아이는 다리 못 봐오시 숨마 낭나 다저기 되못다 사두는 비키바 모허망아기 산하기 릭도 아루뻔히 하이 마시야 숨마라 이부 Asumani tada. 아숨머니 Arang mo kudima po sanarani tada. Arang mo kudima po sanarani kanbagi mahini. Kasi taja na pangji tada. 멜레이 Ngaktang inakta lebiyo tada. Kumay yang biyo. 꾸마이 Benay. Bang nemlay. 나우샤 나 거의 카나세 내버리 떠오고 와리 파전을 사지 아루빠 산하게 릭시 비르가 내가 타자만 미고 파네 보려버니 쟤는 게 아루빠 산하제 어이 녹두가 리당
ꯑꯩꯅ ꯅꯪꯕꯨ ꯂꯨꯈꯥꯕꯤ ꯃꯆꯥꯅꯤ ꯈꯟꯗꯨꯅ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯒ ꯂꯣꯏꯅꯅ ꯅꯪꯕꯨ ꯑꯩꯅ ꯆꯪꯖꯐꯝ ꯄꯤꯔꯦ ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯃꯥꯏꯗ ꯑꯃꯨꯕ ꯍꯥꯃꯨꯛ ꯇꯩꯁꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯅꯝꯊꯥꯛ ꯇꯧꯔꯤꯕ ꯀꯔꯤꯒꯤꯅꯣ ꯄꯤꯛꯈ꯭ꯔꯕ ꯈꯨꯜ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯅꯨꯡꯁꯤꯅꯗꯕꯅ ꯃꯆꯦꯠ ꯃꯆꯦꯠ ꯑꯋꯥꯡ ꯂꯩꯀꯥꯏ ꯃꯃꯥꯡ ꯂꯩꯀꯥꯏ ꯃꯈꯥ ꯂꯩꯀꯥꯏ ꯇꯣꯈꯥꯏ ꯇꯣꯈꯥꯏ ꯇꯥꯔꯕ ꯐꯥꯎꯕꯗ ꯄꯦꯟꯗꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤꯗꯃꯛ ꯅꯨꯡꯁꯤꯅꯕꯒꯤꯗꯃꯛ ꯂꯤꯛ ꯑꯃ ꯈꯨꯗꯣꯜ ꯄꯣꯠ ꯑꯣꯏꯅ ꯄꯤꯔꯨꯕꯒꯤꯗꯃꯛ ꯂꯩꯀꯥꯏ ꯑꯁꯤꯗ ꯈꯨꯠ ꯊꯣꯛꯅꯍꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯔꯨꯞꯄ ꯂꯤꯛ ꯑꯃꯕꯨ ꯁꯅꯥꯒꯤ ꯂꯤꯛꯅꯤ ꯍꯥꯏꯅ ꯄꯤꯔꯨ ꯍꯥꯏꯕꯁꯤ ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯃꯦ ꯑꯩ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯤ ꯏꯄꯥꯅ ꯄꯤꯁꯛ ꯄꯤꯛꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯤ ꯊꯥꯖꯕꯗꯤ ꯌꯥꯝ ꯅꯨꯡꯁꯤ ꯃꯥꯕꯨ ꯃꯤ ꯑꯣꯏꯈꯤꯕꯗꯤ ꯑꯩ ꯄꯥꯝꯗꯦ ꯇꯣꯜꯂꯕ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯩꯉꯣꯟꯗꯕꯨ ꯁꯅꯥꯒꯤ ꯂꯤꯛ ꯄꯤꯔꯣ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯔꯨꯗꯦ ꯑꯗꯨꯕꯨ ꯊꯥꯖꯅ ꯃꯥꯒꯤ ꯃꯄꯥꯒꯤ ꯃꯕꯨꯡꯅꯤ ꯍꯣꯡꯅꯝꯃꯦ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯁꯅꯥꯒꯤ ꯂꯤꯛ ꯑꯃ ꯁꯥꯗꯅ ꯄꯤꯌꯨ ꯍꯥꯏꯈꯤ ꯑꯩꯁꯨ ꯃꯥ ꯅꯨꯡꯁꯤꯕꯅꯤꯅ ꯑꯩꯅ ꯑꯉꯝꯕ ꯍꯣꯠꯅꯗꯨꯅ ꯄꯤꯈꯤ ꯑꯔꯨꯞꯄ ꯂꯤꯛ ꯑꯗꯨ ꯁꯅꯥꯒꯤꯅꯤ ꯈꯟꯗꯅ ꯂꯤꯛ ꯑꯗꯨ ꯍꯦꯛ ꯐꯪꯈꯤꯕꯒ ꯊꯥꯖ ꯌꯥꯎꯅ ꯏꯃꯨꯡ ꯍꯨꯞꯅ ꯃꯄꯨꯡ ꯍꯣꯡꯈꯤ ꯃꯌꯥꯝ ꯁꯨꯝꯇ ꯌꯦꯡꯕꯤꯌꯨ ꯑꯩꯅ ꯇꯁꯦꯡꯅ ꯑꯁꯤꯕ ꯁꯅꯥꯗꯨ ꯄꯤꯒꯦꯅ ꯈꯜꯂꯁꯤ ꯑꯗꯨꯁꯨ ꯃꯣꯍꯣꯔ ꯃꯉꯥꯒꯤ ꯑꯁꯤ ꯑꯩ ꯏꯃꯨꯡ ꯃꯅꯨꯡ ꯀꯔꯤ ꯑꯣꯏꯅꯤ ꯉꯁꯤ ꯑꯩꯅ ꯑꯔꯨꯞꯄ ꯂꯤꯛ ꯄꯤ ꯍꯥꯏꯗꯅ ꯃꯌꯥꯝꯅ ꯑꯇꯨ ꯑꯇꯨ ꯄꯥꯏꯗꯅ ꯂꯩꯀꯥꯏꯗ ꯑꯩꯕꯨ ꯁꯅꯥ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯗꯅ ꯃꯌꯥꯝꯅ ꯄꯥꯎꯊꯣꯛꯄꯤꯔꯤ तसेंगा अइना थाजदा असेंबा सनादो पिरम थोलबदि अइगिदमक मयामना सनादु थाजगे मिना थौबर चप्पिगदरा मयाम जम दाइबि अइ नंबुदि वारौदि अइदि वारौगम थोलबदि नोंमा नंना अंगां मना हटपदि कबो लापदा अइ लागलम ngasi aina hajarise mayam lale na khanbiragadi lekai mayam na piba chirak khudima ai phigau sana ya jagan Heng aku inok saya inok aku. Lah aku inok jam tu aku. Ambil aku. Lah aku. Kau inok tak ada. Andrian di paling. Mayam, ngai hak tangga phambigi ba yagadra. Melai gi thajaman bi aigi nupi oirabasu aigi thamoida nungai taba amadi adumak leirakli melai na khangbirudrabasu mabu yamna nungsijaba nupi amanadi mabu khaurang na ngairakli adubu ngasidi thengnajari makhoi ani punsi lambi sida nungsinana makhoi ani na nungai na chatkibasi phauba miyamda wari lijage khanna lijarakpani adubu haujikti wari loisanjarakle miyamna warubiro aduga asigumba wari si miyamda makha libangamba oijagi Fly High Film Production Mangal Mamiroi Minam Chapu Hauro Shibanda Thajabara Nupi Pambara Kaya Pami Kai Donge Haino Shibanda Thajabara Nupi Pambara Pami Kaya Pami Kai Donge Haino
ꯅꯨꯡꯁꯤꯕꯗ ꯊꯥꯖꯕꯔꯥ ꯅꯨꯄꯤ ꯄꯥꯝꯕꯔꯥ ꯀꯌꯥ ꯄꯥꯝꯃꯤ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯊꯥꯖꯗꯕ ꯅꯝꯕꯔ ꯋꯥꯟ ꯑꯩꯁꯦ ꯅꯣꯛꯅꯕꯗ ꯅꯝꯕꯔ ꯋꯥꯟ ꯑꯩꯁꯦ ꯍꯧꯖꯤꯛꯇꯤ ꯃꯥꯒ ꯊꯦꯡꯅꯔꯨꯕꯗꯒꯤ ꯃꯥꯒꯤ ꯋꯥꯍꯩꯁꯤꯡꯗꯨꯗꯒꯤ ꯆꯞꯄꯦ 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 ꯑꯩꯌꯣ ꯃꯃꯩ ꯆꯞꯄꯒꯨꯝ ꯆꯞꯄꯦ 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 ꯑꯩꯌꯣ ꯃꯃꯩ ꯆꯞꯄꯒꯨꯝ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯦ ꯅꯨꯡꯁꯤꯕ ꯍꯥꯏꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯦ ꯅꯨꯡꯁꯤꯕ ꯍꯥꯏꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦ ꯊꯦꯡꯅꯈꯤ 이반이 가리 액시덴 아마다 땡나키 이반이 가리 액시덴 아마다 자이라키 얌티나 옌라키 얌 하우타나 누미또 마나 사이바 마나 사우바 붐바 락나리 보이 칼루레 마나 사우바 마나 사이바 붐바 락나리 보이 칼루레 하이르키 마나 하이르키 마나 아이시람라디 아이기 타와이세 싱방암가드라 아이기 타와이세 싱방암가드라 타자다바 넘버 원 아이세 녹나바다 넘버 원 아이세 hojiti maga thengnarubadag magi wahisindudag chappe 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 ayo mamai chappagum chappe 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 ayo mamai chappagum hai pam tau pam khangde nungsiba hai do oira male hai pam tau pam khangde nungsiba hai do oira male ꯂꯩꯖꯔꯝꯕ ꯑꯩꯁꯦ ꯃꯤꯠꯄꯥꯟ ꯇꯥꯡꯗꯕ ꯉꯝꯗ꯭ꯔꯦ ꯏꯊꯟꯇ ꯂꯩꯖꯔꯝꯕ ꯑꯩꯁꯦ ꯃꯤꯠꯄꯥꯟ ꯇꯥꯡꯗꯕ ꯉꯝꯗ꯭ꯔꯦ ꯅꯨꯡꯁꯤ ꯊꯣꯡꯒ ꯂꯩꯇꯕ ꯑꯩꯁꯦ ꯅꯨꯡꯁꯤ ꯊꯣꯡꯒ ꯊꯤꯔꯔꯦ ꯏꯊꯟꯇ ꯂꯩꯖꯔꯝꯕ ꯑꯩꯁꯦ ꯃꯤꯠꯄꯥꯟ ꯇꯥꯡꯗꯕ ꯉꯝꯗ꯭ꯔꯦ ꯅꯨꯡꯁꯤ ꯊꯣꯡꯒ ꯂꯩꯇꯕ ꯑꯩꯁꯦ ꯅꯨꯡꯁꯤ ꯃꯥꯌꯣꯛꯇ ꯃꯥꯏꯊꯤꯔꯦ ꯅꯤꯔꯨꯔꯦ ꯊꯝꯃꯣꯏ ꯉꯁꯤꯗꯤ ꯅꯨꯡꯁꯤꯒꯤ ꯃꯤꯡꯗ ꯊꯥꯖꯗꯕ ꯅꯝꯕꯔ ꯋꯥꯟ ꯑꯩꯁꯦ ꯅꯣꯛꯅꯕꯗ ꯅꯝꯕꯔ ꯋꯥꯟ ꯑꯩꯁꯦ ꯍꯧꯖꯤꯛꯇꯤ ꯃꯥꯒ ꯊꯦꯡꯅꯔꯨꯕꯗꯒꯤ ꯃꯥꯒꯤ ꯋꯥꯍꯩꯁꯤꯡꯗꯨꯗꯒꯤ ꯆꯞꯄꯦ 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 ꯑꯩ